ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯒꯗꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ 18ꯒꯤ ꯃꯃꯤꯡ ꯃꯊꯥ ꯊꯥꯒꯠꯂꯛꯂꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯗ ꯁ꯭ꯇꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯌꯨꯝ ꯊꯣꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 30,000 ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯈꯔ ꯍꯦꯟꯅ ꯊꯥꯖꯤꯟꯕꯗ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ MLA ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ VDAꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯌꯥꯎꯅ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯕꯗꯤ ꯃꯤꯆꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯅꯨꯃꯤꯠ ꯈꯔꯗꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒ ꯃꯥꯟꯅꯔꯦ꯫ PR ꯆꯂꯥꯏꯗꯦ ꯍꯥꯏꯔꯕꯗꯤ ꯑꯊꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯁꯤꯇꯤꯖꯟ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔꯗ ꯊꯝꯂꯛꯂꯤ꯫ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯅ ꯂꯦꯝꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯆꯤꯌꯔꯃꯦꯟ ꯀꯝ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫